THOUBAL Meeyam Aranba Pao Santokpidanaba Amadi Oiba Mityeng Da Akaiba Amata Leitana Paikhatlakpa THABAK THOURAM SINGDA SOUGATPINABA THOUBAL Municipal Council gi MAIKEIDAGI appeal TOURAKLI THOUBAL Municipal Council gi MAIKEIDAGI THADORAKPA Cherol amada THOUBAL District Transport Office ki opposite da THOUBAL achobada sariba Vishal Mega Mart asi sakhiba matamda logi matung inna Manipur Municipalities Act ki provision SINGDA Akaiba yaudabana license pikibani Council asina Aranba mawongda kanagumba amagi wa taraga natraga Meeyam gi pressure da chatuna license pikiba leite application khudimak ningthina examine tawraba matungda mari leinaba che sangsing khudimak yengshilaba matungda license pikibani maramaduna lana Pao Santokpa lana thajaba tawbiganu Meeyam gi marakta ingna chikna wakal taminana ba hotnaminasi haina appeal tawrakli